ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯊꯥꯖ ꯀꯧꯕꯤ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯃꯆꯤꯜ ꯃꯅꯥꯎ 8ꯀꯤ ꯃꯅꯨꯡꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯥꯖ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯆꯤꯜ ꯃꯧꯄꯥꯁꯤꯡꯕꯨ ꯁꯦꯟꯅꯖꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯆꯕꯤ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯖꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕ, ꯄꯥꯠꯇ ꯀꯨꯝꯂꯗꯨꯅ ꯉꯥ ꯐꯥꯕꯁꯤ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯁꯨ ꯅꯨꯄꯤ ꯊꯥꯖꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯅꯦ? ꯆꯥꯛ ꯂꯥꯝꯃꯅ ꯌꯥꯗ꯭ꯔꯦꯃꯤ ꯑꯩꯕꯣ꯫ ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯗꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯂꯣꯏ ꯇꯣꯛꯅꯔꯁꯤꯗꯤ꯫ ꯍꯅꯨꯕꯤ ꯅꯪꯁꯨ ꯂꯥꯝꯃꯕꯗꯤ ꯀꯣꯛ ꯆꯥꯊꯣꯛꯎꯔꯗꯅ꯫ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯍꯧꯖꯤꯛꯇꯤ ꯍꯥꯎꯇ꯭ꯔꯦꯅꯦ, ꯑꯗꯨꯒ ꯉꯥꯔꯧꯁꯨ ꯌꯥꯎꯔꯝꯃꯣꯏꯗꯣ꯫ 이수 타자도 ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯂꯕꯗꯤ ꯉꯥ ꯆꯥꯒꯦꯅ ꯇꯧꯕꯅꯤ ꯑꯩꯁꯦ꯫ ꯑꯗꯣ ꯁꯨꯝ ꯂꯥꯝꯕ ꯍꯦꯟꯖꯜꯂꯛꯄꯁꯤꯗ ꯉꯥꯏꯔꯣꯏꯁꯤꯔꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤꯕ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯛꯇꯨ ꯇꯪꯈꯥꯏ ꯑꯃꯅ ꯆꯥꯔꯣ, ꯇꯪꯈꯥꯏ ꯑꯃꯅ ꯅꯁꯨ ꯅꯨꯄꯤꯅ ꯉꯥ ꯐꯥꯔꯛꯄ ꯉꯥꯏꯔꯒ ꯆꯥꯔꯣꯗꯅ꯫ ꯃꯗꯨꯁꯨ ꯌꯥꯏꯅꯤ ꯍꯅꯨꯕ꯫ ꯁꯤꯡꯕꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯅꯨꯕ ꯅꯪꯅꯕꯨ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦꯅꯦ? ꯀꯣꯕꯤ ꯆꯝꯊꯣꯡ ꯊꯣꯡꯕꯅꯤ, ꯍꯥꯎꯕꯅꯤ, ꯑꯗꯨꯝ ꯌꯣꯠꯄ ꯌꯥꯕꯅꯤꯗ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯉꯥꯒ ꯑꯃꯠꯇ ꯊꯥꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯉꯥ ꯑꯌꯥꯏꯕ ꯂꯩꯕꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ? ꯈꯪꯗꯦ, ꯂꯩꯗꯤ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯠꯇꯕꯨ ꯎꯗꯦꯅꯦ꯫ ꯃꯁꯤꯒꯤ ꯄꯨꯛ ꯐꯠꯇꯕꯤ ꯃꯧꯁꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯅꯤꯌꯦ꯫ ꯑꯍꯤꯡ ꯑꯍꯤꯡꯗ ꯍꯤꯡꯆꯥꯕꯤꯅ ꯑꯉꯥꯡ ꯃꯈꯨꯠ ꯊꯨꯗꯦꯛꯂꯒ ꯆꯥꯕꯗꯧꯅ ꯉꯥ ꯑꯌꯥꯏꯕꯗꯣ ꯒ꯭ꯔꯧ ꯒ꯭ꯔꯧ ꯆꯥꯔꯤꯕꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯏꯅ ꯅꯣꯡꯃꯗꯤꯅꯦ ꯉꯥ ꯃꯔꯨꯅ ꯄꯜꯂꯒ ꯁꯤꯖꯔꯝꯁꯅꯤꯀꯣ ꯃꯗꯨ꯫ ꯉꯥ ꯃꯔꯨꯒ ꯄꯟꯗꯧꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯍꯅꯨꯕ, ꯁꯤꯡꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯃꯔꯨꯒꯥꯇꯣ ꯁꯟꯅ ꯁꯖꯤꯛ ꯁꯥꯏꯕꯗꯧꯅ ꯎꯝꯁꯥꯏꯅꯔꯗꯅ ꯇꯨꯝꯈꯩ ꯆꯥꯔꯒ ꯌꯣꯠꯂꯝꯗꯧ ꯅꯨꯄꯤꯅꯤꯅꯦ꯫ ꯑꯩ ꯅꯃꯧ ꯅꯨꯄꯤ ꯂꯥꯏꯍꯤ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯍꯩꯁ, ꯇꯥꯔꯝ ꯇꯣꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯦꯛ ꯇꯥꯈꯤꯕꯗ ꯃꯥꯅ ꯏꯁꯧ ꯂꯥꯡꯗꯣꯏꯁꯦ ꯑꯔꯣꯏꯕꯤꯅꯤ꯫ ꯌꯦꯟ ꯉꯥꯅꯨ ꯐꯥꯎꯕ ꯃꯔꯨꯝ ꯀꯣꯟꯐꯝ ꯈꯪꯂꯣꯏꯗꯣꯏꯅꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯅ, ꯀꯔꯤ ꯋꯥꯅꯣ ꯄꯥꯕꯒꯤ ꯃꯥꯒꯅ ꯉꯁꯥꯏꯗꯩ ꯁꯥꯟꯅꯩꯗꯨꯕꯣ? ꯀꯅꯥꯅꯣ ꯑꯉꯥꯡ ꯃꯈꯨꯠ ꯊꯨꯗꯦꯛꯂꯒ ꯆꯥꯔꯤꯕꯣ? ꯅꯃꯥꯗ ꯍꯪꯉꯨ, ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤꯅ ꯇꯥꯍꯧꯗ꯭ꯔꯦ꯫ ꯇꯨꯝꯃꯨꯕ꯫ ꯑꯦ ꯍꯅꯨꯕ, ꯀꯌꯥꯗ ꯀꯗꯔ ꯀꯜꯂꯤꯕꯅꯣꯅꯦ? ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯇꯅꯅꯦ ꯁꯨꯝ ꯍꯥꯏꯔꯝꯕꯅꯤꯗ꯫ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯤꯗ ꯃꯃꯥ ꯁꯥꯔꯒ ꯑꯉꯥꯡ ꯆꯥꯕꯩ ꯋꯥꯔꯤꯅꯤꯗ꯫ ꯑꯣ, ꯑꯗꯣ ꯏꯃꯥ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣꯗꯅ꯫ ꯄꯥꯕꯗꯤ ꯅꯁꯨ ꯅꯨꯄꯤꯅ ꯉꯥ ꯐꯥꯔꯛꯂꯒ ꯆꯥꯅꯤ ꯍꯥꯏ꯫ ꯀꯩꯅꯣꯅꯦ, ꯅꯄꯥꯁꯤꯕꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯔꯅꯦ? ꯆꯥꯗ꯭ꯔꯤ ꯏꯃꯥ꯫ ꯑꯁꯦꯡꯕꯔꯅꯦ? ꯑꯗꯣ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯒꯦꯅꯦ? ꯎꯀꯥꯕꯤ ꯑꯌꯥꯏꯕꯒ ꯀꯣꯕꯤꯒ ꯊꯣꯡꯕꯅꯤ ꯏꯃꯥ꯫ ꯍꯦꯔꯥ, ꯆꯥꯛꯀ ꯆꯥꯈꯤꯔꯣꯏꯗ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯍꯥꯟꯅ ꯍꯥꯠꯂꯒꯅꯦ ꯃꯥꯒꯤ ꯃꯊꯛꯇ ꯆꯥꯛ ꯊꯝꯂꯒ ꯆꯥꯒꯦꯗ꯫ ꯑꯩꯉꯣꯟꯗ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯕ ꯁꯥꯔꯗꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ, ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯑꯩꯗꯤ ꯄꯥꯕꯒꯤ ꯃꯥꯒꯁꯦ ꯄꯦꯜꯂꯕꯅꯤꯍꯦ꯫ ꯁꯣꯝꯗꯅ ꯊꯥꯖꯗꯨ ꯈꯨꯜꯒꯤ ꯃꯧꯁꯤꯡꯅ ꯃꯈꯣꯏ ꯄꯨꯟꯅ ꯉꯥ ꯐꯥꯎꯔꯒ ꯍꯜꯂꯛꯄꯗ ꯆꯤꯡꯌꯥꯒꯤ ꯑꯁꯣꯡꯕ ꯍꯥꯕꯨꯡ ꯑꯃꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯥꯖꯅ, ꯏꯆꯦ, ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯥ ꯐꯥꯕ ꯆꯠꯂꯤꯕꯁꯦ ꯌꯥꯝꯅ ꯂꯥꯞꯃꯟꯈ꯭ꯔꯦꯗ꯫ ꯉꯥꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯐꯥꯔꯛꯄ ꯅꯠꯇꯕ꯫ ꯃꯧ ꯑꯃꯅ, ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯊꯥꯖ꯫ ꯃꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯃꯀꯦ ꯁꯦꯝꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤ꯫ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯄꯨꯜꯂꯒ ꯉꯥ ꯈꯔ ꯐꯥ, ꯁꯤꯡ ꯈꯔ ꯆꯟꯅ ꯂꯩꯔꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯀꯣꯏꯕ ꯂꯪꯕꯒꯗꯣ ꯄꯥꯝꯗ꯭ꯔꯣ? ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯔꯤꯒꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯏꯅꯝꯃ, ꯏꯃꯥ ꯄꯥꯕꯅ ꯋꯥꯕꯁꯤ ꯎꯕꯗ ꯀꯣꯏꯕ ꯂꯥꯡꯕꯒ ꯆꯪꯗ꯭ꯔꯦꯗ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯥꯏ ꯊꯥꯖ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯅꯪꯗꯧꯅ ꯇꯧꯗꯦꯀꯣ꯫ ꯅꯪꯅ ꯃꯔꯝ ꯃꯣꯛꯂꯤꯉꯩ ꯌꯨꯝꯒꯤ ꯈꯜꯂꯤꯉꯩꯗ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯃꯠꯇ ꯈꯪꯂꯔꯣꯏꯍꯦ ꯅꯪ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯦ ꯐꯖꯅ ꯀꯦꯔꯒ ꯂꯝꯕꯤꯗ ꯊꯣꯛꯂꯛꯎ꯫ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯐꯥꯔꯨꯁꯤ, ꯅꯆꯦꯁꯨ ꯌꯥꯎꯒꯦ꯫ ꯃꯣꯏ ꯑꯇꯩ ꯂꯩꯁꯥꯕꯤꯅ ꯅꯪꯉꯣꯟꯗꯩ ꯀꯩꯁꯨ ꯐꯖꯕ ꯍꯦꯟꯕ ꯅꯠꯇꯦ꯫
ꯅꯪꯅ ꯀꯦꯗꯕꯒꯤꯅꯤ ꯑꯩꯅ ꯀꯦꯗꯣꯏꯕ ꯍꯦ ꯃꯤꯅ ꯐꯖꯅ ꯍꯥꯏꯔꯒ ꯃꯌꯥꯁꯤ ꯑꯃꯨꯛ ꯍꯤꯒꯠꯂꯤꯌꯦ ꯅꯪ ꯑꯃꯅꯦ ꯑꯣꯏꯔꯔꯣꯏꯗ ꯏꯕꯦꯝꯃ ꯑꯦ ꯏꯆꯦ ꯏꯅꯝꯃ ꯑꯉꯥꯡ ꯀꯞꯄꯤ ꯃꯧ ꯑꯇꯩꯗꯨꯅ ꯀꯩꯅꯣꯍꯦ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯑꯉꯥꯡꯅꯣ ꯍꯣꯏꯅꯦ ꯀꯞꯄ ꯃꯥꯜꯂꯤꯅꯦ ꯇꯜꯂꯦꯗ ꯌꯥꯝꯅ ꯆꯤꯡꯌꯥꯁꯤꯗꯕꯨ ꯑꯉꯥꯡ ꯀꯞꯄꯛꯏꯁꯤꯕꯣ ꯑꯉꯥꯡ ꯄꯨꯔꯒ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯌꯥꯎꯔꯝꯒꯅꯤꯍꯦ ꯊꯥꯖꯅ ꯏꯅꯝꯃ ꯁꯤꯒꯤ ꯑꯉꯥꯡ ꯈꯨꯀꯞꯁꯤꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯝꯇ ꯂꯩꯇ ꯃꯥꯟꯗ꯭ꯔꯣ ꯌꯦꯡꯕꯤꯔꯨꯁꯤ ꯆꯠꯂꯣꯍꯦ ꯂꯥꯏꯒ ꯃꯣꯏꯔꯝꯗꯅ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯆꯠꯁꯤ ꯌꯦꯡꯉꯨꯁꯤ ꯑꯉꯥꯡꯁꯤ ꯈꯨꯀꯞꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯤꯅꯒ ꯆꯤꯛꯑꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯕ ꯈꯪꯗꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯥꯖ ꯂꯥꯏ ꯑꯣꯏꯔꯝꯗꯅ ꯅꯪꯕꯨ ꯗꯁꯥ ꯇꯥꯕ ꯇꯥꯔꯦꯅꯦꯍꯦ ꯆꯪꯉꯨꯅꯣꯏ ꯅꯪꯕꯣ ꯏꯍꯦ ꯆꯪꯈ꯭ꯔꯦꯅꯦꯍꯦ ꯃꯧ ꯑꯃꯅ ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯂꯅꯤ ꯉꯔꯥꯡ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦꯕ ꯑꯃꯅꯁꯨ ꯑꯩꯁꯨ ꯂꯥꯛꯀꯦꯍꯦ ꯑꯇꯩꯗꯨꯅ ꯃꯥ ꯊꯣꯛꯄ ꯇꯧꯔꯁꯅꯨ ꯁꯤꯔꯝꯗꯥꯏ ꯌꯧꯔꯛꯑꯗꯤ ꯁꯛ ꯃꯥ ꯌꯦꯡꯅꯕꯒ ꯌꯥꯄꯣꯟꯇꯦ ꯉꯥ ꯐꯥꯃꯤꯟꯅꯕ ꯐꯥꯎꯕꯗ ꯃꯨꯟꯅꯔꯒ ꯐꯥꯔꯤꯕ ꯀꯥꯟꯁꯤꯗ ꯁꯤꯒꯤ ꯑꯁꯣꯡꯕ ꯃꯐꯝꯁꯤꯗꯩꯅꯦ ꯀꯞꯄꯩꯁꯦ ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯎꯗꯦ ꯁꯤꯕꯨ ꯑꯁꯦꯡꯀꯤ ꯂꯥꯏ ꯑꯣꯏꯔꯖꯥꯠꯂꯣ ꯍꯦꯔꯗ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯍꯦꯛꯇ ꯌꯦꯡꯂꯒꯦꯗ ꯊꯥꯖꯅ ꯑꯉꯥꯡ ꯀꯞꯂꯤꯕ ꯑꯁꯣꯡꯕ ꯍꯥꯕꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯤ ꯑꯃꯅ ꯌꯣꯝꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯉꯥꯡ ꯑꯗꯨ ꯊꯥꯖ ꯎꯕꯒ ꯀꯞꯄ ꯂꯦꯞꯂꯝꯃꯤ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯑꯃꯨꯛ ꯀꯞꯂꯝꯃꯤ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧꯗꯨꯗ ꯊꯥꯖ ꯅꯨꯡꯁꯤꯃꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯥꯖꯅ ꯑꯉꯥꯡꯗꯨ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗꯗꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨ ꯑꯉꯛꯄ ꯐꯥꯎꯅꯈ꯭ꯔꯦ ꯅꯨꯄꯤ ꯈꯔꯗꯤ ꯊꯥꯖ ꯍꯦꯛ ꯎꯕꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯈ꯭ꯔꯦ ꯊꯥꯖꯒꯤ ꯃꯃꯥꯅ ꯀꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯊꯥꯖ ꯅꯪꯅ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯑꯉꯥꯡꯗꯣ ꯊꯝꯃꯨꯆꯨꯋꯣ ꯏꯃꯥ ꯑꯩꯅ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯊꯝꯂꯨꯔꯗꯤ ꯁꯥ ꯀꯩꯅ ꯆꯥꯈ꯭ꯔꯅꯤ ꯃꯕꯣꯛꯅ ꯑꯄꯪꯕꯤ ꯕꯨꯗꯨ ꯁꯨꯕꯤ ꯑꯉꯥꯡꯗꯣ ꯅꯪꯒꯤ ꯅꯆꯥꯔꯣ ꯍꯥ ꯁꯥꯅ ꯆꯥꯒꯦꯔꯥ ꯀꯩꯅ ꯆꯥꯒꯦꯔꯥ ꯅꯪꯅ ꯑꯗꯨꯗꯅꯦ ꯋꯥꯕꯤꯗꯧꯕ ꯅꯠꯇꯦꯅꯦ ꯆꯠꯂꯣ ꯅꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯦꯗꯅ ꯑꯉꯥꯡꯗꯣ ꯌꯥꯝ ꯊꯨꯅ ꯊꯝꯂꯨꯆꯣ ꯑꯄꯪꯕꯤꯁꯤꯗꯤ ꯆꯠꯂꯨꯅꯦ ꯊꯥꯖ ꯅꯪꯕꯣ ꯅꯄꯥ ꯑꯃꯨꯛ ꯂꯥꯛꯑꯅꯤꯅꯦ ꯏꯃꯥ ꯑꯕꯣꯛ ꯑꯉꯥꯡꯁꯦ ꯍꯥꯟꯅꯒꯤ ꯑꯁꯣꯡ ꯃꯐꯝꯗꯨ ꯊꯝꯂꯨꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯃꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯔꯒ ꯄꯤꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯃꯕꯣꯛꯅ ꯍꯦꯔꯥ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯩꯁꯥꯕꯤ ꯐꯥꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯥꯅ ꯏꯃꯥꯃꯨꯛ ꯁꯥꯖꯤꯜꯂꯛꯏ ꯃꯃꯥꯅ ꯊꯥꯖ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯦꯅꯦ ꯆꯠꯂꯨꯅꯦ ꯉꯜꯂꯤꯉꯩꯁꯤꯗ ꯅꯪꯕꯣ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯑꯄꯪꯕꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯣ ꯃꯕꯣꯛꯅ ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯂꯧꯗꯅ ꯈꯔꯗꯤ ꯄꯪ ꯇꯥꯕꯅꯤ ꯀꯩ ꯍꯥꯏꯕ ꯏꯃꯥ ꯃꯄꯥ ꯂꯧꯕꯒꯤ ꯄꯪꯂꯤꯅꯤ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯃꯅꯥ ꯁꯤꯡꯈ꯭ꯔꯦ ꯏꯁꯨ ꯅꯨꯄꯤ ꯆꯠꯂꯣꯅꯦ ꯑꯉꯥꯡꯗꯣ ꯊꯝꯃꯨꯔꯣꯅꯦ ꯉꯥ ꯐꯥꯔꯧꯅ ꯆꯠꯈ꯭ꯔꯒ ꯑꯉꯥꯡ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯕꯅꯦꯃꯤ ꯅꯠꯇꯦ ꯅꯄꯨꯒ ꯑꯩꯒꯅ ꯏꯁꯨꯅ ꯐꯥꯔꯛꯄ ꯉꯥꯗꯨꯒ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯆꯔꯝ ꯇꯠꯄ ꯃꯈꯩ ꯉꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯑꯉꯥꯡꯗꯣ ꯑꯣꯏꯅ ꯉꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯉꯥꯔꯧ ꯑꯣꯏꯅ ꯆꯥꯎ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯕꯣꯛ ꯉꯥꯁꯨ ꯐꯥꯔꯛꯏꯗꯨꯗꯤ ꯉꯥ ꯐꯥꯔꯛꯑꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯥꯏꯗ ꯊꯅꯝꯂꯤꯕ ꯄꯨꯄꯨꯅ ꯄꯥꯏꯈꯤꯕꯅꯤ ꯏꯃꯥ ꯄꯥꯕꯗꯤ ꯉꯁꯥꯏꯅ ꯉꯥ ꯂꯧꯔꯒ ꯆꯥꯛ ꯆꯥꯈ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯣꯏꯔꯦ ꯍꯅꯨꯕ ꯃꯥꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗꯤ ꯌꯦꯔꯥꯗ ꯑꯉꯥꯡꯒ ꯂꯥꯏꯔꯤ ꯍꯅꯨꯕꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯠꯂꯨꯒꯦꯗ ꯍꯩ ꯏꯁꯨ ꯅꯨꯄꯤ ꯅꯌꯥꯗꯨ ꯍꯤꯒꯠꯂꯒ ꯂꯩꯔꯅꯨꯅꯦ ꯑꯉꯥꯡꯗꯣ ꯌꯥꯝ ꯄꯥꯝꯒꯅꯨꯀꯣ ꯅꯋꯥ ꯅꯥꯏꯕ ꯈꯪꯖꯁꯔꯣꯏꯍꯦ ꯅꯪ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯄꯨꯄꯨꯒ ꯁꯤꯊꯤꯕꯀꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯒꯦ ꯑꯉꯥꯡꯁꯤꯁꯨ ꯃꯕꯨꯛ ꯂꯥꯝꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝꯗꯣ ꯄꯤꯊꯛꯀꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯤ ꯊꯥꯖ ꯅꯪꯕꯨ ꯚꯥꯞ ꯁꯨꯛꯇꯥ ꯇꯥꯗꯕ꯭ꯔꯅꯦꯍꯦ ꯑꯉꯥꯡꯗꯣ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏꯌꯦ ꯌꯥꯝ ꯊꯨꯅ ꯊꯝꯂꯨꯆꯣ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯉꯥꯡꯁꯦ ꯑꯍꯥꯗ ꯑꯃꯨꯛ ꯊꯝꯂꯨꯔꯒ ꯍꯥꯠꯇꯣꯛꯂꯁꯦ ꯍꯥꯏꯔꯤꯔꯣ ꯍꯩ ꯕꯨꯗꯨ ꯑꯄꯪꯕꯤ ꯅꯪꯅ ꯃꯗꯨ ꯎꯐꯝ ꯊꯣꯛꯇꯦꯅꯦ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯂꯩꯀꯥꯏꯁꯤꯗ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏꯒꯤ ꯃꯌꯥꯒꯥꯗꯨ ꯂꯩꯔꯕ ꯀꯥꯟꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥ ꯀꯔꯤꯅꯣꯏꯕ ꯏꯃꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ ꯁꯤꯗ ꯃꯤꯅ ꯀꯩꯀꯩ ꯉꯥꯡꯅꯩ
ꯀꯩꯀꯩ ꯉꯥꯡꯅꯗꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯤꯌꯦ ꯏꯃꯥ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤꯅꯦ ꯌꯥꯝ ꯊꯨꯅ ꯑꯉꯥꯡꯗꯣ ꯊꯝꯂꯨꯁꯨꯗꯤ ꯀꯣꯛ ꯊꯝꯃꯨꯁꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯁꯝꯗꯣ ꯐꯣꯏꯗꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯪꯉꯣ ꯊꯥꯖꯒꯤ ꯃꯧꯄ꯭ꯋꯥ ꯇꯣꯝꯕꯅ 이마 이씨를 세게누 안강시야 아이코이 오이러시 아이코이도 탐으시 빅주시수 마시기 미상가 상가이네 노이 마얌 시 우보다 꼭 ngauro 간시다 안강시 마수 윰다 탐도이바 하 다즈기 마나우 누피 아마나 아이코이 우보다 꼭 ngaurodi kariga 아이코이 따레세 복비라미노 이마 kari haiba masi 푸기다 찐키누는 라우네 라워 마부나 헤이 nang hꯧ직 ꯐꯥꯎꯕ ꯑꯉꯥꯡꯗꯣ ꯊꯝꯂꯨꯗ꯭ꯔꯤ ꯍꯥ ꯉꯥꯁꯨ ꯃꯌꯥꯡ ꯀꯪꯕ ꯉꯥꯛꯇ ꯐꯥꯔꯛꯇꯅ ꯈꯅꯥꯎꯗ ꯊꯤꯟꯕꯅ ꯂꯣꯏꯔꯦꯕ ꯃꯧꯄꯥꯅ ꯑꯕꯣꯛꯁꯦ ꯏꯆꯦꯅ ꯐꯥꯔꯛꯄ ꯉꯥꯁꯦ ꯇꯞꯇꯥꯏ ꯆꯥꯊꯣꯛꯂꯒ ꯉꯥ ꯃꯌꯥꯡ ꯀꯪꯉꯤ ꯀꯥꯏꯅ ꯍꯅꯨꯃꯤꯗꯪ ꯉꯥ ꯃꯔꯨꯗ ꯄꯜꯂꯒ ꯁꯤꯔꯗꯤ ꯐꯗꯧꯅꯤ ꯀꯔꯤ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯪꯅ ꯐꯥꯟꯁꯤꯗ ꯊꯣꯝꯃꯒ ꯉꯥꯃꯨ ꯍꯥꯠꯀꯨꯝ ꯍꯥꯠꯀꯦꯗ ꯍꯦ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨꯅꯦ ꯊꯥꯖꯗꯨ ꯃꯃꯥꯒ ꯃꯕꯣꯛꯀꯅ ꯉꯥꯡꯃꯟꯕꯗꯒꯤ ꯆꯥꯛꯀ ꯆꯥꯗꯅ ꯑꯉꯥꯡꯗꯨ ꯄꯨꯔꯒ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯄ ꯉꯥꯏꯗꯨ ꯂꯩꯔꯝꯃꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯕ ꯐꯥꯎꯕ ꯀꯅꯥꯝꯇ ꯂꯥꯛꯃꯟꯗꯕꯗꯒꯤ ꯑꯉꯥꯡꯗꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯅ ꯏꯃꯥ ꯏꯆꯦ ꯍꯜꯗꯣ ꯑꯉꯥꯡ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯕꯣꯛꯅ angang thamusu haidana chakhraga amuk puraga lai haribasibu nate mana purakliba mafamdubu angang se chingum sobudawna sawbujatlo hadu oiragana aisu lamhenba manapsoba kharase sindoba yaidana mamana taningidre daima taningloi nangdi mapana karino noina ulawnaribudubo nasanupidubu halaklabro mabokna halakpaginine langnaribase angangdubu thanamlaba natro hey kadaidagi thanambano amuk puraga lakpagini tawnaribase ha kari haiba mamana aina kari haige thaje nangonda ima angangsigi mama pana lawba lakmandabadagi aina muk puraga labani natradi angangse soidan sirani yeguni ma angangse kayam nusige haibado mabuksu khupasade haiba pangbi isase aini pokpa isani ko napa so laklabani soina phobirani haibani nangbo ibema nangbu angang khulai amuk thangmu saki yaraga amuk puraga laklabro hoi baba angang siki mama pa phangri phawpadi angang se aikhoida tumilayo pathong marum khangdaba amangba irasu khangdaba angang manang yumsi puraklaga hekta thamba yabro ha mapuna ꯄꯪꯉꯤꯗꯀꯣ ꯑꯩꯒꯤ ꯏꯁꯨꯁꯦ ꯏꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯗꯗꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯅꯤꯅꯦ ꯑꯗꯨꯅꯅꯤ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯑꯩꯒꯤꯅ ꯍꯥꯏꯅ ꯊꯣꯛꯂꯛꯂꯔꯣꯏꯅꯦ ꯑꯗꯨꯗꯤ ꯄꯨꯄꯨ ꯑꯉꯥꯡꯁꯤꯕꯨ ꯏꯃꯥꯃꯛꯇꯗ ꯈꯪꯅ ꯎꯅ ꯑꯁꯤꯕꯒꯤ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯨꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯄꯨꯄꯨ ꯕꯥꯕꯥ ꯏꯃꯥ ꯑꯕꯣ ꯅꯣꯏꯁꯤꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤꯒ ꯑꯃꯠꯇ ꯆꯦꯟꯗ꯭ꯔꯕ꯭ꯔꯣ ꯃꯄꯥꯅ ꯍꯩꯕꯨꯗꯨ ꯅꯪꯒꯤꯗꯨ ꯃꯤꯅꯨꯡꯁꯤ ꯅꯠꯇꯦꯅꯦ ꯑꯄꯪꯕꯅꯤꯅꯦ ꯃꯣꯏ ꯑꯇꯩꯅ ꯑꯉꯥꯡꯗꯣ ꯄꯨꯔꯛꯇ꯭ꯔꯒ ꯅꯪꯅ ꯀꯔꯤ ꯄꯨꯔꯛꯏꯅꯣ ꯍꯥ ꯅꯪꯁꯤ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯑꯉꯥꯡꯗꯣ ꯍꯨꯟꯗꯣꯛꯂꯨꯁꯨ ꯆꯠꯂꯣ ꯃꯃꯥꯅ ꯆꯠꯂꯨꯅꯤ ꯊꯥꯖ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯕꯨ ꯅꯨꯄꯥ ꯀꯅꯥꯝꯇ ꯂꯧꯕꯤꯔꯔꯣꯏꯅꯦ ꯏꯃꯥ ꯑꯩꯅ ꯍꯤꯡꯂꯤꯁꯦ ꯅꯨꯄꯥꯅ ꯂꯧꯕꯤꯅꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯂꯩꯅꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯅꯤꯡꯖꯕ ꯂꯩꯅꯤ ꯏꯃꯥ ꯑꯗꯨꯅ ꯅꯁꯥꯒꯤ ꯋꯥꯈꯜ ꯊꯃꯣꯏꯕꯨꯁꯨ ꯐꯥꯖꯤꯟ ꯄꯨꯁꯤꯟꯕꯤꯒꯅꯨ ꯃꯄꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯁꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦꯅꯦ ꯃꯁꯦ ꯅꯪꯅ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯅꯪꯒꯤ ꯑꯔꯣꯟꯕ ꯑꯉꯥꯡꯅꯅꯦꯍꯦ ꯕꯥꯕꯥ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯕꯥꯕꯥ 이마 바보 좀더 가모 아유 바바 안강카피 바바 마마나 나사인 아이나 하이드로 시도까니나 하 하우직디 이마이나 이사kan bangamlaroi aduna phuro nang angang siam pamra ha angang si kanano hayo baba angang so kani phubudok da lepi ayo
Ima, ai sire ba. Mabokna. Aigi sanupagi masin kupata sidi. Hai kanade ko. Hai kanade hariba sidi. Mapuna. Masing budi yamna pate. Mana kirise mai nupi khaktani. Ataydi kanam kidabani. Amung haurabra hanuba. Hey, hauba natene. Thajajaka yengiro. Tu, yenguko. Hey, ibunga. Imong nupina phuba to haidana. Sauraga leirene. Ha, haikibro. Kaida haike paba. Uredana haidro. Ye, aidi haibrana khalure. Ado isu nupido phuba lepo. Ipa sauradi noi natai masaroi. Lekai misingsina sambal parengda senjang dongbadongna tonglaga maya kakadana yenglibasingse amta yengo. Thajagi mapana thajada. Nang angangdo thamudri phawba yumsida leiba yaroi haribasini. Hek jalakpada nakhongdo thangna kakadamni khango. Lekai mau amana mapan harisinadi angangse thajagi aronba masa oidunine. Mawongdi khulakpa manba. Aduga manungdadi masa sengbu oidoiba. Mau amana mu. Yam hainadi aigi thajase yamna phaina khaluraga manungdadi tin changlaga leiram laiba. Amana mu. Leisabinabu angang leiramisibu nati. Aronba mapadubu kanabu iribazanu haibanida. Kana khangbano nupa amatangi masa oiramtadanabako thajase laide ko laide harisini. Mongdi yamna itap tapaga manba adugadi kalak ekpeli moigi mase yamna likpani yam haipa sabani aduna kalak ekpeli harisini. Ahal nupa amana taning khije don thokna hingsabina ulakpasingside noi kayam phabi mau oidana ha migi maramda nganglibano. Mau amana kaino ahalna yam saubiribasina. Hey, unsilakano Sornam TV, Sorne haidana, ngari pumai manam hik namladana. As, kaya halnigi sidi. Talidon sinabaga, manabaga taleba. Mau amanamu. Yam nukningi kurase, nupi wani, nupawan. Hey, tumilayo he. Nang sutaninde. Naya duda, chay sushi na kansilaura. Ha? Nupa na warak tabi singside. Nung matasu, migi maramda. Apawari sanaramudana. Adudati, mi wangang na duga. Migi mung thugaiga doga adum tawrale madunadi noi nasana sudunadi kayam phagani. As masigi halse aikhoi nupada haidoklaga puhange khangidana aikhoi miwangang ni migi mung thugai kainaga ahal nang khangidana nang mau amana mu ado ahal sina aikhoi pate haibase kamaina khangi zano aikhoi na migi mung thugai bada moi ki siyo ki basalo khara tapna ngawi he nangsu. Amana mo. Ado, aigi sorse asengi ngari pumay manam nambrane. Namde, aikhoi di nang nabuwanga nga adi soloy na tingnabani na kaisyo namde ba. Amaduna, kaino, muhi pa kumsipo. Ay namti di hayro. As, gihan ka taza jeda. Adubo taza di mapahoy na mayumda tsanghan kidre. Aduna, mapuna mamang sanggoy da mati ang makazin biraga taza angang duga lehelami. Thajana angangdugi mingsu tongbung haina nusina thonbirami. Asumna tha kaya hawkre thajana angangdugi mama bapana thirabasu thulakitre. Aduna hausikti thadagi chahi helaktuna angang adu chahi ahum surakli. Angangdusu khulekai duda mamuk nusiba mamu masak phajaba angang yawramde. Tongbungna ima aikhoi anina segaibana khanba yumda leisi kaigino. Pupu abo hoidi yuma sawbada punna lei. Ibandi leite aduga pupu abong na ngonda ngamok pisade thina chai moina pisadrasu aini saki ngamok mayam pisai sidi ado moina thina serasu isadi sabu yade ko noktang noklam doba imana harise isaba gyan tabro hoi ima adi nok phasai ko phasai isana nokpa yam phasai kapadithi aduna kappa yade ko hoi ima ado ima kaidawrage mo ay ngamok chaningi. Imana alu ngaliye sibulaga saw tu mundawre tu. Sidi alu ni ay di ngamok chaningi. Alu si ngamok ni adusu ahaw ba. Adu di mulaga sage ko. Mabuk na.
ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯊꯥꯖꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯑꯗꯨꯝ ꯈꯪꯂꯔꯣꯏꯀꯣ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯑꯇꯩꯅ ꯑꯇꯩ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯗꯤ ꯌꯥꯎꯍꯧꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏ ꯈꯪꯉꯦ ꯑꯗꯣ 이수 다자기 ꯑꯈꯨꯟꯕ ꯃꯆꯥꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯇꯩꯁꯤꯗꯤ ꯈꯤꯔꯦ ꯑꯣꯔꯦ ꯍꯅꯨꯕꯤ ꯅꯪꯕꯨ ꯁꯪꯒꯣꯏꯗ ꯌꯦꯡꯂꯒ ꯀꯔꯤ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕꯅꯣ ꯁꯪꯒꯣꯏꯁꯤꯗ ꯏꯁꯨ ꯑꯅꯤ ꯂꯩꯖꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯊꯣꯛꯁꯤꯒꯦ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯠꯇꯦꯍꯦ ꯍꯅꯨꯕꯁꯤꯗꯤ ꯑꯗꯨ ꯍꯅꯨꯕ 이수 다자기 ꯑꯉꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯀꯣ ꯑꯣ ꯄꯥꯃꯨꯏꯗ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯊꯥꯖꯁꯦ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯤꯗ ꯑꯩꯒꯤ ꯏꯁꯨꯕꯨ ꯃꯥꯡꯕ ꯆꯤꯡꯕ꯭ꯔꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯑꯉꯥꯡꯁꯤꯒ ꯂꯩꯖꯔꯤꯁꯦ ꯃꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯌꯨꯝ ꯄꯥꯟꯒꯦꯔꯥ ꯄꯥꯜꯂꯣꯏꯒꯦꯔꯥ ꯋꯥꯒꯦꯔꯥ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯣꯡꯃꯇ ꯍꯔꯥꯎ ꯅꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯕ ꯃꯤꯗꯨꯕꯨ ꯃꯥꯡꯕ ꯀꯧꯏꯀꯣ ꯍꯅꯨꯕꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤꯅꯦ ꯑꯩꯅ ꯍꯅꯨꯕꯗ ꯂꯩꯔꯛꯄꯗꯒꯤ ꯅꯣꯛꯄ ꯐꯪꯗꯅ ꯋꯥꯅ ꯑꯗꯨꯝ ꯂꯩꯕ ꯁꯤꯒꯨꯝꯕꯅꯤꯅꯦ ꯃꯥꯡꯕ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯕꯁꯤ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯅꯦ ꯑꯣꯏ ꯅꯪꯗꯤ ꯅꯄꯥꯝꯅ ꯂꯩꯔꯤꯉꯩꯗꯤ ꯑꯗꯨꯝ ꯃꯥꯡꯂꯝꯕꯅꯤꯅꯦ ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯂꯧꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯒꯤ ꯋꯥꯅꯤꯅꯦ ꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯆꯤꯡꯕꯔꯣ ꯍꯅꯨꯕ ꯆꯤꯟꯊꯤꯕ ꯊꯥꯖꯒꯤ ꯃꯃꯥꯅ ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦ ꯏꯃꯥꯒ ꯄꯥꯕꯒ ꯂꯥꯎꯅꯔꯛꯏꯁꯤꯕꯣ ꯍꯩ ꯅꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯐꯈ꯭ꯔꯕ ꯏꯃꯧ ꯅꯨꯄꯤ ꯅꯪꯂꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯦ ꯋꯥꯔꯦ ꯃꯥꯡꯂꯦ ꯑꯗꯨꯒꯤ ꯑꯩ ꯂꯩꯖꯔꯝꯕꯅꯤꯗ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯏꯃꯧꯅꯤ ꯁꯤꯅꯤꯅꯦ ꯍꯥꯏ ꯍꯅꯨꯕ ꯆꯤꯟꯊꯤꯕ ꯑꯩꯅ ꯀꯔꯥꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯍꯥ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤ ꯌꯥꯇꯦꯛꯄ ꯍꯅꯨꯕꯗꯨꯕꯣ 이마 나이코 와리 사나키시 아이 하이데네 멍당보 나빠나네 이바니 카나나바 실리바니 마두게 하누바도 마각 밀라가 핫기 해마두 하누바두나 이수 동봉 부부시대 롯게고 능 까남도 다이도 거누고 호이 부부 하누비두나 까라이데 로크레 마신 티브 사르다나 헥 방금이 급다 루싱게 강리드나 마부디 다즈나 부부 에이 깨털 바부로 돌로게 동봉을 내미나롱게로 호이 카라 투나디 라우고 나빠가나 마가나 아이나 시다 두민 짱이시 헥 강기보다 에이 로이도리보니 짤로 카라 툰달로 호이 부부 동봉나 부부와 그리기노 부부나 아기 문학다 두민 헥다 라이보디 아둠 락바 야드로 두민은 나트르소 마람레 이수누파 하잉 이순 사르바간다 칸락가니 마담두다디 부부부디 노기 머럭다 레이로이다 아두나네 이마다 마람도 하고 라우세 부부 뻥게 아이나 사르간다 부부디 까다이 자뚜노 아이 락바 야로이죠 이수 락바 야디 이수디 부부다기 헤나 제이 짜메는 본시키도니 부부기디 마담 낚실락레 아두나니 이수나 싸우도 우부 팡라로이네 부부나 하리도 아염다 ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯣ ꯑꯩ ꯀꯞꯅꯤꯡꯉꯦ ꯀꯣꯟꯅ ꯂꯣꯏꯅ ꯈꯪꯂꯛꯈꯤꯅꯤꯗ ꯁꯤ ꯀꯞꯀꯅꯨꯁꯦ 부부 와리 리게고 ꯍꯣꯏ 부부 ꯁꯣꯝꯗ ꯍꯅꯨꯕꯤꯗꯨꯅ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ 이수 동봉ꯒ ꯂꯩꯔꯤ ꯃꯥꯜꯂꯦꯅꯦ ꯑꯩ ꯆꯪꯉꯨꯔꯗꯤ ꯂꯣꯏꯅ ꯌꯥ ꯂꯥꯡꯅꯔꯅꯤ ꯆꯪꯅꯤꯡꯈ꯭ꯔꯦꯗ 이수 동봉ꯁꯦ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯄꯦꯟꯅ ꯄꯝꯅꯤꯡꯈ꯭ꯔꯦꯗ ꯁꯣꯝꯗꯅ ꯊꯥꯖ ꯉꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯧꯃꯤꯋꯥ ꯉꯥꯡꯕꯤꯒ ꯑꯣꯛꯇꯕ ꯅꯨꯄꯥꯁꯤꯡꯅꯒ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯂꯛꯅꯕ ꯉꯥꯡꯂꯛꯄ ꯇꯧꯔꯝꯃꯤ ꯃꯧꯁꯤꯡꯅ ꯍꯩꯃꯥ ꯂꯩꯁꯥꯅ ꯑꯉꯥꯡ ꯌꯥꯎꯕꯤꯁꯤꯗꯤ ꯅꯣꯡꯃꯒꯤ ꯃꯁꯛꯄꯨ ꯁꯨꯝ ꯐꯖꯊꯣꯔꯛꯏꯅꯦ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯔꯣꯟꯕ ꯌꯥꯝꯅ ꯊꯝꯂꯝꯒꯅꯤꯌꯦ ꯑꯗꯨꯅ ꯃꯁꯛ ꯐꯖꯩꯅꯤ ꯀꯩꯅꯣ ꯃꯃꯥ ꯃꯄꯥꯗꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤꯅ ꯀꯩꯊꯦꯜꯗꯒ ꯊꯣꯛꯂꯛꯄ ꯉꯝꯃꯤꯅꯦ ꯂꯥꯛꯑꯣꯗ ꯗꯥꯎꯒ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯃꯥꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯅ ꯅꯨꯄꯥ ꯈꯔꯅ ꯂꯥꯛꯑꯦꯍꯦ ꯊꯥꯖ ꯅꯆꯥ ꯅꯨꯄꯥꯗꯤ ꯀꯗꯥꯏ ꯊꯅꯝꯃꯒꯦ ꯃꯄꯥꯅ ꯂꯧꯕ ꯂꯥꯛꯈ꯭ꯔꯕꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯥꯏꯗꯤ ꯂꯥꯛꯇꯣꯏꯅꯣꯗ ꯃꯄꯥꯗꯤ ꯑꯃꯈꯛꯇ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥꯁꯤꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯈꯤꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ
ꯊꯥꯖ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯃꯄꯥ ꯑꯣꯏꯕꯤꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯦꯅꯦ ꯊꯥꯖ ꯇꯣꯝꯕꯨꯡꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯐꯅ ꯋꯥꯔꯝꯂꯕꯁꯨ ꯀꯞꯂꯝꯂꯕꯁꯨ ꯂꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯃꯃꯣꯟ ꯅꯣꯛꯅ ꯆꯪꯉꯤ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯀꯌꯥꯁꯤ ꯃꯥꯌꯣꯛꯅꯗꯨꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯇꯣꯝꯕꯨꯡꯅ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯔꯝꯃꯤ ꯇꯣꯝꯕꯨꯡꯅ ꯆꯍꯤ 5 ꯐꯥꯔꯕ ꯃꯇꯝꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯇꯣꯝꯕꯨꯡꯒꯤ ꯅꯨꯡꯁꯤꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗꯨꯗ ꯀꯂꯛꯄ ꯃꯤꯍꯧꯕ ꯌꯥꯎꯅꯔꯛꯂꯦ ꯑꯗꯨꯅ ꯊꯥꯖꯕꯨ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕꯤꯕ ꯍꯦꯜꯂꯛꯄꯅ ꯊꯥꯖ ꯈꯥꯡꯕ ꯉꯝꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯣꯏꯔꯛꯇꯨꯅ ꯇꯣꯝꯕꯨꯡ ꯄꯨꯔꯒ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯟꯅ ꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯋꯥꯔꯦ ꯏꯁꯥꯕꯨ ꯋꯥꯔꯦꯕ ꯂꯥꯛꯑꯣ ꯑꯥꯗꯩ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯀꯔꯥꯏꯗꯅꯣ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯃꯣꯟꯇꯅ ꯀꯨꯃꯥꯏꯊꯣꯡꯁꯤꯅ ꯉꯁꯤꯗꯤ ꯀꯔꯤ ꯀꯞꯂꯤꯕꯅꯣ ꯏꯃꯥ 이마기 똥봉 굴렀세. 이반이 레이비야바 굴 의람tre. 아두나 이마이자. 아직만 파마마 이행력 레이러시. 부부 호이 아부 호이디. 부부 아부 호이디 아들 레오리. 모이락바 야디. 이마 앵악다 뚱게두디. 라오. 이마기 땀박시다냐. ngatharaga ngak tumlu lao. Ima nang kap kanu. Ima na kap laga adum leradi ai kamai tumduino ima. Ima kapti tumuse. Isa hugalaga chatokba yamna watli. Ima sumge ko. Tomung tumkibaga thaza hihik launa mu kaplei. Thazana kaplibadu sarba khongnang adugi nakanda yamna nungayai phaba leibakna masak khangnaba imung amagi masa masu chawrel kawu pakhang amana urammi. Aduga thazana kaplibadugi warisu khangninglami. Asukna oiribi masina karigino asuk mapukning nusina kaplibadi. Magi awa matawsi ubada aigi thamoisina karigi asuk yamna nungaitriba. Aina kanata kari lalubagino imai jabu asuk tinot piriba. Dumit ado chingyadugi songlama maraktuda minungsi leitana hundok piramlaba angang ase. Aina miyoiba magi minungsi gengtuna itambagna pamkhatuna puraknabagi mahayro. Masingna pangliba awaba chaitheng mayamsibo. Kari haiba adudi angang asi magi masa nattene. Imagi bungo Imagi awaba wari ase isadi karisu khanglamloi ko. Imani wari ne kasidi yamna isagi khalaga siba sugamda hingduna pachama yamasiga mayokna basagamda wari da ko aiti. O aina nahan kai tawfum khangdana wakhal charangnaba thamoida karino khangdaba wang kaya ga loinana koisa chatu leramlibasidi puksil saubi paraibak thirabi maga thingnanabu oiridana adudi ai hauzik nupise yum phawa hana thinbiramlage aduga ai yum dalagi ngasidi ima nasa yum dalaklagi nasagi pusi phangli dahan khaidi phana nungaiba imung amanda puklamlabasu nungaiba pothapam khanglamdabani adubu ngasidagidi nasa nungaina potharani. Kanano? Hauzik noklibudu kanano? Aini. Aigi ming Zawril kausi. Somgi pangdaba na tawdo uraga ay sum noklambani. Kari haiba. Somna. Aigi wari kayam khangnadana. Aibu pangda haribano. Kari wari. Kamay taw wari no. Aingondagi hena waba wari ro. Ang taliyudana. Aigi wari bu. Kanano kari do khangdaba nongwanda. Kari ki ligadoribano. Aibu phatami magumna su khanbigano. Aigi awa wari su lige nangi su liyo. Ahsingna haibada awa wari di thamoida pumlaga thamganu hainai. Aduna thasaba yaba kanamda lithokpiyo natraga ahangba tiyada tamthoklabasu yam phai hainai. Asidi nana thasaba yaba miduso aini. Ahangba tiyaduso aini. Zawrelgi wahi watadu taraga thazagi mabuk nungi awa wari singdu pumlaga thamba ngamlamde aduna wari pumba Zawrelda loina lithoklammi. Wari singdu taraga Zawrelna thazabu themtuna mabuk ning thogatpiduna thazaga tomungadu yumdam puraktuna thambirammi.
ꯊꯥꯖꯒ ꯆꯥꯎꯔꯦꯜꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯨꯜꯂꯩꯀꯥꯏꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯆꯥꯎꯔꯦꯜ ꯇꯣꯏꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯥꯅ, "ꯉꯁꯤꯗꯤ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯉꯣꯟꯗ ꯈꯥꯝꯕ ꯌꯥꯔꯣꯏꯀꯣ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡꯁꯤꯒ ꯍꯥꯠꯂꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ, ꯁꯥꯒꯩꯒꯤ ꯃꯥꯏꯁꯨ ꯌꯦꯡꯗꯕ ꯅꯨꯄꯤꯁꯤꯕꯣ, ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯈꯤꯗ꯭ꯔꯣ?" ꯃꯄꯨꯅ, "ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ, ꯀꯔꯤꯅꯣ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯄꯥꯕ, ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯀꯅꯨ꯫ ꯑꯩꯁꯦ ꯂꯩꯀꯥꯏꯁꯤꯗ ꯃꯥꯏ ꯊꯥꯡꯒꯠꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯈꯛꯇꯛꯇ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯀꯌꯥꯝ ꯏꯀꯥꯏꯕ ꯅꯪꯈꯤ? ꯃꯄꯥꯟ ꯊꯣꯛ ꯐꯥꯎꯕ ꯉꯝꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯥ ꯑꯃꯒ ꯃꯥꯅ ꯇꯣꯏꯅ ꯎꯅꯗꯅ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯊꯣꯛꯄ ꯉꯝꯍꯟꯗ꯭ꯔꯗꯅ." ꯃꯃꯥꯅ, "ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯕ, ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯏꯆꯥꯁꯤꯕꯨ ꯑꯩꯉꯣꯟꯗ ꯏꯆꯥ ꯑꯣꯏꯅ ꯀꯔꯤꯒꯤ ꯐꯪꯂꯤꯕꯅꯣ ꯍꯥꯏꯕ? ꯑꯁ, ꯑꯩ ꯊꯣꯡꯒꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯏꯆꯦ ꯏꯅꯦ ꯏꯟꯗꯣꯝꯆꯥ ꯃꯌꯥꯝꯁꯤꯅ ꯃꯥꯒ ꯅꯨꯄꯥꯗꯨꯒꯒꯤ ꯍꯥꯏꯔꯛꯄ ꯋꯥ ꯃꯌꯥꯝꯗꯣ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯁꯤꯅꯤꯡꯗꯦ ꯍꯥꯏꯕꯅꯤ." ꯃꯕꯣꯛꯅ, "ꯅꯪꯗꯤ ꯅꯍꯥꯟꯅ ꯁꯤꯈꯤꯕ ꯌꯥꯔꯕꯅꯤꯗ꯫ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ? ꯑꯁ, ꯑꯃꯨꯛ ꯇꯥꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯣ, ꯅꯪꯉꯣꯟꯗ ꯅꯠꯇꯤꯌꯦ, ꯏꯁꯨꯗ ꯍꯥꯏꯕ, ꯏꯁꯨꯗ." ꯃꯄꯨꯅ, "ꯅꯣꯏꯅ ꯂꯩꯀꯥꯏꯗ ꯍꯥꯏꯔꯤꯕ, ꯂꯩꯀꯥꯏ ꯀꯤꯔꯤꯕꯗꯨꯕꯨ ꯅꯠꯇꯦ, ꯅꯣꯏꯕꯨ ꯂꯩꯀꯥꯏꯁꯤꯅ ꯅꯣꯏꯒꯤ ꯅꯊꯤꯕꯣꯡꯗꯣ ꯊꯥꯛꯄ꯭ꯔꯣ? ꯍꯥ? ꯅꯣꯏꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤꯡꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯅ ꯄꯤꯔꯛꯄ꯭ꯔꯣ? ꯍꯥ? ꯅꯠꯇꯦ, ꯅꯣꯏꯒꯤ ꯅꯄꯨꯟꯁꯤꯗꯨꯕꯨ ꯅꯅꯤꯡꯇꯝꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯤꯕꯗꯨꯕꯨ ꯅꯣꯏꯕꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅꯥꯏꯔꯣ? ꯃꯤꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯔꯣ ꯅꯣꯏꯅ ꯂꯩꯔꯤꯁꯦ? ꯍꯥ? ꯑꯙꯥ ꯃꯣꯔꯥ ꯅꯨꯄꯤꯅ ꯉꯝꯕꯧ, ꯅꯁꯥꯒꯤ ꯊꯃꯣꯏꯁꯨ ꯃꯁꯛ ꯈꯪꯗꯕ ꯁꯥ, ꯍꯦ ꯁꯥ!" ꯀꯩꯅꯣ ꯄꯥꯕꯒꯤ ꯋꯥꯇꯥꯁꯤꯗꯤ? ꯊꯥꯖꯒꯤ ꯃꯃꯥꯅ, "ꯄꯥꯕꯅ ꯍꯥꯏꯅꯤꯡꯂꯤ ꯋꯥꯁꯤꯅ ꯀꯔꯤꯅꯣ?" ꯍꯅꯨꯕꯤꯗꯨꯅ, "ꯇꯥꯍꯧꯗ꯭ꯔꯕꯣ ꯅꯣꯏ ꯑꯅꯤꯕꯣ ꯑꯗꯨꯛ ꯍꯧꯅ ꯅꯄꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ?" ꯃꯄꯥꯅ ꯑꯃꯨꯛ, "ꯃꯧ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯥꯏꯁꯤꯗꯤ ꯅꯣꯏꯗ ꯄꯥꯎ ꯇꯝꯂꯛꯏꯕ ꯃꯤꯁꯤꯡꯗꯣ ꯂꯩꯀꯥꯏꯁꯤꯗ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ? ꯍꯥ? ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏ, ꯐꯠꯇꯕꯤ, ꯃꯤꯋꯥ ꯉꯥꯡꯅꯕꯤ, ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯧꯁꯤꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯕꯨꯗꯨ, ꯅꯨꯄꯤꯅ ꯉꯝꯕ ꯏꯆꯥ ꯅꯨꯄꯥ." ꯊꯥꯖꯒꯤ ꯃꯃꯥꯅ, "ꯑꯁ, ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦꯗ." ꯃꯕꯣꯛꯅ, "ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤꯗꯣ ꯅꯪꯉꯣꯟꯗ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯁꯤꯔꯝꯗꯥꯏ ꯌꯧꯔꯛꯄꯒꯤꯔ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯨꯄꯥ ꯈꯨꯊꯣꯛ ꯑꯃ ꯆꯥꯗꯦꯗ." ꯄꯥꯕꯅ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯅꯃꯧ ꯅꯨꯄꯤꯒ ꯑꯩꯉꯣꯟꯗ ꯄꯪꯖꯩꯗ ꯆꯩꯕꯤꯔꯤꯁꯤꯕꯣ? ꯅꯁꯨ ꯅꯨꯄꯤ ꯊꯥꯖ ꯇꯧꯔꯤꯕꯁꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕꯣ? "ꯍꯩ ꯒꯙꯥ, ꯑꯩ ꯂꯣꯏꯅ ꯈꯪꯏ, ꯎꯏꯅꯦ꯫ ꯑꯗꯨꯅꯅꯤꯅꯦ ꯅꯣꯏ ꯑꯅꯤꯗ ꯑꯩꯅ ꯉꯥꯡꯂꯤꯁꯦ꯫ ꯍꯧꯖꯤꯛꯁꯨ ꯅꯣꯏ ꯑꯅꯤ ꯏꯄꯥꯅ ꯉꯥꯡꯂꯤꯉꯩꯁꯤꯗ ꯚꯥꯞ ꯇꯥꯗ꯭ꯔꯕꯗꯤ ꯅꯣꯏ ꯑꯅꯤ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯈꯪꯂꯦꯗꯅ? ꯏꯪꯈꯣꯜꯒꯤ ꯃꯤꯡꯁꯤꯁꯨ ꯏꯁꯨ ꯅꯨꯄꯤ ꯊꯥꯖꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯜꯂꯝꯒꯅꯤ ꯈꯪꯉꯨ꯫ ꯑꯦꯔꯥ, ꯃꯕꯨꯛ ꯐꯈ꯭ꯔꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯕꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯤꯕꯁꯦ ꯃꯔꯥꯏꯕꯛ ꯐꯩꯗꯤ ꯈꯪꯗ꯭ꯔꯤ." ꯃꯕꯣꯛꯅ, "ꯅꯩꯔꯦꯍꯦ ꯑꯩꯒꯤ ꯍꯅꯨꯕꯁꯤ ꯉꯁꯤꯗꯤ꯫ ꯑꯗꯨ ꯍꯅꯨꯕ, ꯏꯁꯨ ꯊꯥꯖꯒ ꯑꯉꯥꯡꯗꯤ ꯉꯁꯤꯒꯤꯕꯨ ꯎꯗꯦꯅꯦ." "ꯀꯔꯤ ꯍꯥꯏꯕ ꯍꯅꯨꯕꯤ? ꯑꯩꯒꯤ ꯏꯁꯨꯅꯤꯕꯣ? ꯑꯩꯅ ꯈꯜꯂꯤꯁꯤ ꯑꯣꯏꯔꯝꯂꯕꯗꯤ ꯐꯔꯅꯤꯗ." ꯑꯗꯨꯕꯨ ꯊꯥꯖꯒ ꯇꯣꯃꯨꯡꯒꯗꯤ ꯌꯨꯝꯗ ꯅꯨꯃꯤꯠꯇꯨꯃ ꯍꯜꯂꯛꯂꯝꯗꯦ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒꯗꯤ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯊꯥꯖꯗꯨ ꯆꯥꯎꯔꯦꯜꯗ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯄꯨꯡꯉꯪ ꯉꯪꯅꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯋꯥꯊꯤ ꯉꯥꯡꯕꯤ ꯃꯧꯁꯤꯡꯅ, "ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯅꯠꯇꯦ, ꯅꯨꯄꯥꯗꯨꯕꯨ ꯊꯥꯖꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯒ ꯑꯝꯇ ꯈꯪꯗꯕ ꯖꯥꯠꯂꯕ?" ꯃꯧ ꯑꯃꯅ, "ꯑꯗꯨꯅꯦ ꯍꯥꯏꯔꯤꯁꯦ, ꯈꯪꯗꯦꯗ ꯅꯨꯄꯥꯗꯣ, ꯁꯣꯅꯣꯕꯨ ꯆꯨꯕ꯭ꯔꯁꯨ." "ꯀꯥꯏꯗꯩꯅꯣꯍꯦ, ꯅꯨꯄꯥꯗꯨꯗꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯩ, ꯌꯥꯝꯅꯁꯨ ꯅꯍꯥꯅꯤ ꯍꯥꯏ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯕꯨ ꯆꯜꯂꯦ ꯍꯥꯏꯅꯦ꯫ ꯑꯁ, ꯀꯣꯛꯀ ꯆꯤꯛꯏꯗ ꯊꯥꯖꯒꯤ ꯋꯥꯔꯤ ꯇꯥꯕꯁꯤꯗꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯕꯁꯤ ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯟꯅꯔꯝꯗ꯭ꯔꯦꯕ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯈ꯭ꯔꯦꯗ ꯊꯥꯖꯒꯤ ꯄꯨꯟꯁꯤꯁꯦ." ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯒ ꯊꯥꯖꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯎꯕ ꯃꯤꯌꯥꯝꯁꯤꯡꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯂꯨꯍꯣꯡꯕ, ꯐꯖꯅ ꯂꯨꯍꯣꯡꯕ ꯈꯛ ꯅꯠꯇꯅ ꯂꯩꯀꯥꯏꯗꯨꯃ ꯆꯥꯅ ꯊꯛꯅꯕ, ꯑꯊꯨꯝ ꯑꯍꯥꯎ ꯁꯦꯠꯅ ꯆꯥꯅꯕ ꯐꯖ ꯐꯤꯖꯣꯜ ꯃꯌꯥꯝ ꯑꯃ ꯆꯥꯎꯔꯦꯜꯅ ꯊꯦꯡꯅꯕꯗ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜꯅ ꯊꯥꯖꯒ ꯇꯣꯃꯨꯡꯒꯗꯨ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯔꯝꯃꯤ꯫
ꯊꯥꯖꯤꯒꯤ ꯃꯄꯥꯝꯕꯨꯁꯨ ꯈꯨꯅꯨꯡꯉꯥꯏ ꯆꯥꯗꯅ ꯊꯝꯕꯤꯈꯤꯔꯝꯃꯤ꯫